Senapati District ke Tadubi Assembly Constituency ke MLA NKC masagi anaba amana maram oiraga ngasi lamphel laiba mahaki official residence da lekhitre NKC chahi yankhani sukhrei Kairang tera makhongdagi lekhidraba MD Sanawazgi imungda lengakna angamba mateng pangani haina Sub Minister Nongthaman Mirana phongdokhrei Tongan-tongan district singda miyamgi limit na hongna hongdokraba matung ngasi Senapati amadi Jiribam district tasu miyamgi limit thauram maipak na pangthokhrei Kurumjari ISCOM News ki Manipuri pau miyang tapiri papumna makpo taram na okjari haujik mapung oiba pau sing pijari Senapati District ke Tadube Assembly Constituency ke MLA NKC masagi anaba amana maram oiraga ngasi nungthil pung ama makhairom tabada Imphal ge lamphel da leba mahaki official residence da laikhidrei mahak masagi jahi yankhaini pal sukhrei National People's Party NPP ge senior leader oiramba NKC lamdam asigi miyamna yamna ikai khumnaba political leader amani mahak Tadubi ge MLA oina miyamgi yaifanaba amadi lamdam asigi chawkhatnaba hotnabada mamal naidraba thaudang kaya lauramba miyamgi luchingba amani luchingba sine laikhidabada Manipur gi miyamna thamoi sokna nungaitaba phongdoknarakle Chief Minister Nongthaman Birana sungasi NKC na laikhidabada lamphel da laiba luchingba asigi official residence da satuna laikhidrabagi imung manungi awabada saruk yakhi Kairang tera makhongdage MD Sahnawazgi misiga mari lenena semkhiba JSC amade maitai pangal gi tongan ba lupsingi mihut kangbo amana Chief Minister Nongthaman Biranga ngasi CM Secretariat unaduna misi asigi matangda wakat khrei mihut kangbo adugi wataraba matungda Chief Minister na laikhidrabagi imung manungi awabada saruk yaraduna lengaki maikaidagi angamba mateng pangani haina phongdokhi Lamdam asida thoklibe irang asina maram oiraga matam kuina lepluraba miyamgi nimit thauram tongan ba district singda nahonana hogdokraba matung ngasi Senapati amadi Jiribam district tasu miyamgi nimit maipakna pangthokhrei ngasi Jiribam gi chingdong lekai da leba DC office complex ta pangthokiba miyamgi nimit thauram aduda pikliba angang singna chanaba amasung mahai tamliba mahairoi nupi maza amadi nupa maza singi Changdaba yadraba school gi uniform amasung lairik na chingbasu yanthokhi Jiribam gi tongan ba mafam singda lairiba miyoy kaya ama laktuna borewell fisher agriculture horticulture amasung Aadhaar update tawbaga mari lenana khudong chaba kaya supikhi miyamgi nimit thauram asida Jiribam gi DC Krishna Kumar na haikibada Chief Minister na haibagi matung inna ngasi ekhoina miyamgi nimit asi pangthokli masida DLO department ke official sing amade staff sing su saruk yakhi Tharomasida mapung oina miyamgi wakat amadi makhoina pamjaba thabak thauram singa mari lenana district administration na mateng pangkhi miyamgi nimit asi tha asigi oina de ngasi ahum suba thangja nimit asida pangthoklei mathang thadagi hauraga tha khudingi di ani suba thangja nimit ta oina pangthoklagani haikhi tha asigi oina ngasi pangthokliba miyamgi nimit asi Jiribam DC office ta pangthokpani mathang thagi oina de ima market ta oina pangthoknaba sem sari masigi matung tarakpada miyamgi nimit thauram asi atopa mafam singda pangthoktuna Jiribam gi tongan ba mafam singda leiriba miyamgi khudong chanana ba thaurang tauri haina miyamda khanghanbaga loinana ngasigi thauram asida district level officers sing amade staff singna ayuk angan badagi laktuna thauram asi mapung phahanbagi damaktasu thagatpa phongdokhi There is an instruction given by our Honorable Chief Minister. So, as per the direction of our Honorable Chief Minister, sir, today we have decided to conduct Miyamgi Numit. And also, since today is the third Saturday of this month, but from next month we have decided to conduct this Miyamgi Numit on every second Saturday of every month, so that more and more public can be aware. They can also come to get the benefit
and whatever they have a problem or grievances, that could be also redressed on the spot itself. Amaromda ngasigi thoram aduda sarug yakhiba Manipur State Rural Livelihood Mission MSRM ge manager Wahengbam Premchan haikibada Jiribamgi DC gi makhada अखोगी डिस्ट्रिक्ट लेवल ऑफिसर DLO सिंगना ngasi मियामगी निमित पांगथोकलिबा असida मियामगी अनिंगबा अपामबा फोंदोकपगी खुदोंचाबा पिखी थौरम असिगे खुदोंचाबा लौदुना लेंगाकना पीरिबा तोंगान तोंगानबा स्कीम सिंगी कानाबा लौबियो हाइना मखाताखी मियाम नुमी जिरीबाम डिस्ट्रिक्ट सिदा डिस्ट्रिक्ट एडमिनिस्ट्रेशन सिंगा सिदा जिरीबाम दा लेइबा मियाम पुनम लाक्पिदुना आइगी डिपार्टमेंट आइगी लोइसन एग्रीकल्चर दे खंगदे हॉर्टिकल्चर दे खंगदे PhD दे खंगदे मागी दका लेइबा आधार की खंगदे इलेक्ट्रॉन रोन दे चनबे खंगदे सुंबा सिंगा सिगी नुमी मियाम नुमी सिदा खुदोंग चाबा लंमिनरगा लेंगाकना पीरिबा खुदोंग चाबा सिंग लेंगाकना पीरिबा स्कीम सिंगी बेनिफिशियरी जिरीबा मियाम ओइबियु हाइबसे आई आसागी साइटिगी थंजगे Thank you. मियामगी निमित थौरम ngasi Senapati District Headquarters tasu mapung fana pangthoki थौरम अदुदा मसिंग यामलाबा मियामना लाक्तुना मागी वाकत अमदे अपामबसिंग District Administration gi official singda thamki मियाम अमदे लेंगाक अनि के मरक्ता हेना फबा मरी थमनबा अमदे लेंगा की तोंगान बा स्कीम सिंग मियामदा हकथेंगना यहन्नबा होनबदा मियामगी निमित थौरमना लौरिबा थौदांग असे सिंथानिंगाइनि हाइना माइकै कयादगे अपेनबा फोंदोकनारकले क्यामगई अवांग लेकाई द लेबा अजीजुर रहमान चही कुन मंगाबो मियोय खरना तमथीना फुरगा तुरेल मपानदा हुंदोकलंबा थौदोक अदुगी मायोक्ता क्यामगई मैतै अमदे मैतै पांगल मियामना ngasi क्यामगई थोंखोंगदा वकत मिफम फमख्रै वकत मिफम अदुगा मरी लेनना अजीजुर रहमान गे इमुंग मनुंगी मियोय अमना फोंदोकिबदा अजीजुर रहमान ngarang numidang pung 6 lom taba matamda yumdagi thokibani mahak yumdagi thokraba matung imung manungi mina phone tawada mahaki phone adu switch off lairamki yumgi miyoy singna chingnaduna lairingai talak aduda saurang numidang pung 9 lom tarakpa matamda turen mapanda taduna lairamba thengnarakibani thodok aduda jenabasing thidoktuna maralebasing chairak pibiyo haiki दुकान फमिंगरंबने अदुदगी मा थोखरे अदुदा आइने काय चली मार कान असिदने आइरमे अदुदगी संगपसि संग ट्रे अदुदा निपान तादुरा कांदे खोइ माने फोन अमते तवना आइरे अदुदा फोन दो ऑफ लैरे अदुदगी अदु ngaire अखोइदे दो कना नो खरा थोगले अदुगा मी असिबा मा मखुत मा नोइना पुंजलगा तुरि मपान ला तार खोइ माने फोन अमते तवना आइरे अदुदा फोन दो ऑफ लैरे अदुदगी अदु ngaire अखोइदे दो कना नो खरा थोगले अदुगा मी असिबा मा मखुत मा नोइना पुंजलगा तुरि मपान ला तारे ना हाइरे अदुदा मयाम सि चेना ला येंगा कांदा खोइ यामनि नाइरे अदुले माजी इंगेना आइ बनेगे कगासी तेंगु मोय उमरि तौरगा नो हॉस्पिटल गा बुकट बने अकोइ सम ने लबने अजिंग बलंगला सिंग पुतुक पियो Jiribamgi Monitoring Committee CSO Mairapaibi All Manipur Bengal Students Union Maitai Pangal Amade Nagar Rongmaye Apun Malup Singna Jiribam District Pumbada Pungkun Marige Journal Strike Kaukiba Do Lengakna Demand Khara Pirakpadagi Matam Khara Komthokle Haina Ngasi Jimpalge Office to Pangthokiba Paumisinga Unaba Amada District Hospital Monitoring Committee member Panjobam Mandeshwari Devina Fongdokre Mahana Makataraduna Jiribam the Ladiba Hospital Si Full Bedded Hospital amadi matik saba grade chuba CMO amadi MS Singh thabira o haina tandra laklebe demand si January gi tang 13 ta lengakna thokiba order da demand khara phangan birakpadagi Marilena ba authority singbo thagalle adubo matik saba CMO amadi MS thambiyo haizakiba adudi thabak to onthok pidri adum oinamak miyamna general strike ki khongjang ama sangsin ge tawramba adudi nimit tarani ki oina komthokle adum oinamak nimit tarani asida awat padiman sing adu thabak to onthok pidrabadi thangnaba nimit tage national highway number 37 the economic blockade tawbage khongjang sangsin gani haiki अहान बगी डिमांड पिबीर बगी दमकता दी अखोय हराउजे वेलकम तौजै लोइना मसिगी दमकता अखोय ngarang numidang dagi se general strike tawani haina lepambadu adu khongjang je अखोय handokjar kharan matam kharagi oina handokjare taliba demand sing asi phangan biu
डिस्ट्रिक्ट हॉस्पिटल अमगी ओइबा मतिक चाबा ग्रेड 4 दगी होरगा डॉक्टर फावबदा मतिक चाबा स्टाफ सिंग थंबियु कोइना पल्लुद्रगसु मतिक चाबा स्टाफ सिंग थंबियु मेशिनरी थंबियु दुपुना मसिंग असी मपुंग फाना बेदमक्ता हाइबा 10 days असे एकोइ खोंजंग से हंदुकसरे हैना थंबियु Primary Health Center PAC Wangu Laifamge Doctor Transfer Tokibagi Mayokta Taski Taramangade Make Adamgi Miamna Hospital Gate Lonsinduna Kongjang Sangsilakiba Adu Kongjang Handokre Hanagum Analayang Tabakta Pungkud Marichupna Matau Tauragani Haina Hospital Management Committee na Fongdorakle Hospital Management Committee ke Executive Member TS Dhamena Manipulenga ke Health and Family Welfare ke Joint Director na Thokiba Order Amada Kaksing District ke Sugno SC ki Manungdaleba PIC Wangu gi oina Doctor ani Mathau Taunana ba Order ama Thoklakpadagi Hospital Thingbagi Khongjang ado Ngarangdagi Handokibani Haiki Doctor Thabi Rakpagidamagta कोई यम लाप खुंगंगी लम असिद लेरिबा पीएचसी सिगी अवाबसि उबिदना गवर्नमेंट ना तर अनि वांगलाइफम पीएचसी दा थाबिरकले कोई सुपरवाइजर अदो वालिब स्टाफ नर्स जो मरी लेनबा डिपार्टमेंट अमदि मरी लेनबा कंसर्न मिनिस्टर ना मियंग चंगबिरगा अवट अपासि थाबिर कने हाबगी थाजबु साउना असा थमजरी अदुना अखोइना लोलंब थोंग अदु ngarang जनवरी की तांग 13 तगी दे हारिबा वांगलाइफम पीएचसी असि अमुक खन्ना resume tawduna 24/7 salaizare Hausi Pawi Marakthana Ten Break Amatang Lominasi Admission open. Honeycomb Foundation School Mongsage Bore Makong the Labor Asigi English Ganikun Manga Kuntaruk Session Gay. They care class 5 Hobby admission Hosere. School sitting Tina Trent or about Apaba Amadi experience later about Ozakayana Angang Simbo section Natak Pitambiri. Mings and Magi Oina Sucha the Yanka discount Pizzeri Asida Sunatana, Ate Kudong Sabakaya Amasu Tamzeri. Pizzeri Kudong Saba Singasi Akaknamatam Karakatagini, Nasima Glexon Biratuna Akopo Marol Kangbiho Amadi Kudong Saba Silobiho. Go Aviator Academy na Manipurgi Housing Oiriba. Tangdu Laitadana Ladiba Asigi Yengaga, Haurat Liba Sapta Singidamakta, free course pizzery, coursing at the cabin crew Amadi ground staff, Akopamarol Gidamak contact Obiraku 700-528-5195, Amasung 700-581-9002, Natraga, Ekogi office, Nomaybung, Infal East Lengsin Birau. Amukahna Taram Noxeri, Makataba Pauda. Singburoi Tamburoi, Aniki Marakta, Hiena, Achetpa, Maripurak Napohot Nabada, Singtaningai Oiraba, Tabak Toram Kayato, Kibesingi Oina, my zoning Singmana, Amade, Singmi Tami, Nungsi Kudol Mana, Ani Asi, Kaino Tonkadage, Kangembam Chauba, Amade, Kabowak Singdage, Dr. K. Hirakabui, Ani Asida, Piragani, Hairiba Kudol, Mana Asi, Lak Libet Zanwari Tankunitoy, Himsakasanimita, Kangla Amade, Kaino Tonkagi, Lam Ahingba, Lampak Asida, ICOP, Laikal. Lam Ahingba, Togalov, Amadi Apunba, Maira Lupna Kosamnaduna, Boya Mai Tabagi Jahi, Jani Malfudra Taruk Suba, Ningsing Kumon, Pangtopa Numit Asida, Kusinagani Haina, ICOP Organizing Committee Convener, Moirang Tem, Naukama Maitena, Fongdok Shrey. University Makatana, Mutana Lemuki, Manipuri, Apunbu Satam Kaidana Kalepa, Amadi, Nitopamba Nikata, Lepam or Mudo, or do Mina, a place, Malay Lepam Sakana, Lainabi Tamata, Pena, as in Miron Namasi, as in Mahirosin, Harun Sina, Pona Nabagi, Adumba, Ogin P. Adumba for me. It's like Lon Lena, it's like Mayek Lena, one time say so home. Long pay the cup on the river. As in Mikap told nobody the Mata, as if I say, to meet a million Singi, Adum Ogin, but for money. Like-minded group LMZ Manipurna awa ana taraba imong kayada leptana mateng panglakpagi saruka moina ngasi ayok khangabok mesnam lekaida hokhibet chahi lising ani kunma thoige July thada lobukta lokhoibada masana thauriba tractor na nansin kibedege 9000 design sing laikhidre haba pau hekta baga awaba ta horaba imong manungda LMZ na mateng pangkhre laikhidraba design pikliba machanupi amadi machanupa ani laihori Angang ani asina class 12 fawba tambada sangadaba admission amadi monthly fee sing LMZ Manipurgi maikai puthokani haikibagi matung ina chaliba chahi asigi admission amadi monthly fee oinaba lupali sing kun amadi stationery items singaloinana asa athak sing layoi khraba design gi loinabi kunjabati devi da khusinna ki
अवाब तारबा मतमदा लेकाईगी अदुगा लमनमसिगी मियाम पुनमुना मतिंग पांगजिंदुना थोंग मानम खुनाय म सेमजाय बतारगदी पिकलीब अंगांग तुंगी जातिगी युमबिरेलनी अवाबदा अवाब तारबा इमुंग असिदा चानबगीबु लाकनबदा वारब इमुंग असिदा मचा कमाय सेमगनी मरम मदुना अंगांगजिंग असि एखोय मयाम चंगदना लाइक लेसमबना लेसमबा एमिशन तौसमना तौसनबा इसेसनरी आइटम लेसमबा सुमाय तौना पुनिंग थौगत मिनरगा अंगांगसिंग असि मी ओइनबा सेमबदा थौदांग लौमिनदुना मानब खुनायमा चखुतपा खुनायमा ओइनबा होनबदा मियाम पुनमक थौदांग लौमिनसि All India Radio Imphal Sakhanglaba Sairengba Amadi Lamdam Asigi Saknairaba Aiba Kumantem Prakasna Lekidabada All India Radio na Sakhanglaba Isai Mayek Ibesingna Bunsinduna Semba Saireng Wisingi Apun Balub Salna Awaba Fongdorakle Lekidraba Prakas Salna Zahi Asigi Sairengba Mingtol Piduna Ikai Kumnaba Utkraba Misak Amani Mahangna Lekidaba Asi Lamdam Asigi Loine Silon Lekolgi Oina Achauba Mangjabani Laikhidrabagi Tawaina Taibang Mapugi Kuyada Ingna Chikna Laiba Oirasanu Haina Tauni Zabagaloinana Laikhidrabagi Imungi Awabadasu Saruk Yari Haina Salna Pauze Lakle Wangoi Kabui Kulgi Gan Ngai Tauramgi Sarugamo Oina Ngasi Loisinbagi Tauramga Mari Lenana Ivoton Memorial Academy IMA Wangoigi Wazasing Amadi Mahirui Singapulaga Angamba Kudol Tamkrei Ivoton Memorial Academy Wangoigi Wazasing Amadi Mahirui Singna Angamba Kudol Tambalakpada Wangoi Kabui Kulgi Ahalaman Isil Inau Singna Harau Taramna Opagaloinana Ikai Kumnabasu Utki Hariba Kudol Tamba Asiga Mari Lenana Ivoton Memorial Academy ge Principal Asha Laimana Fongdo Kibada Tankul Amadi Rongmai Purupki Lol Asibu IMS School Asige Handak Sahigi Sasindage Class Ama Haplaga Mahirui Singda Tankul Amadi Rongmaigi Lol Tambibagi Kongthang Lokat Bahaure Tongan Tongan Purup Singe Jatnabi Asibo Yokatnabage Wakalolda Maitegi Zagoi Kakta Natana Kabui Purupki Oiba Gan Ngaida Utliba Zagoi Sing Asisu Mahirui Singda Tambina Bahaiduna School Asigi Matik Saba Oza Ani Amasu Haple Haina Makatana Fongdoki Saknairaba theater personality Ratan Thiamna Iba Aibu Nungsibiyu Haide Haina Mingthonba Saireng Lairik Ama Hayang Uripok Kangsup Rotalaiba Chorus Repertory Theatre Ge The Shrine Playhouse Da Haunabi Matung Ina Fongdok Lagani Haidi Hayang Pongadoriba Lairik Asida Matam Kayagi Mamangdagi Komzilakpa Saireng Zama Kunma Thoirom Yauri Lairik Asigi Publisher na Damayanti Thiamni Ningsingbayabade Ratan Thiamna Theatre Ge Lamda Singthaningai Oiba Thabak Kaya Pangthokibata Natana Mamang Thakta Tongan Tongan Ba Lairik Kaya Su Iduna Fongdokiba Laikhrabane Mitai Irol Iyek Loina Silol Apun Malop Milal Assam Amadi Manipuri Youth Front of Assam Maifage Lamjing Makada Yakairol NGO Jingdong Lekaina Sinduna Nimitaranigi Oiba Mitai Mayak Takpi Tambibagi Tauram Loisin Kray Loisin Bagi Tauram Aduda Mitai Mayak Tamkiba Mahiroi Nifuni Toida Certificate Singsu Yantoki Thobal District Khangabok Laiba Eastern Star Higher Secondary School ki Kuntramatoi Suba Annual Prize Distribution cum Felicitation ki Tauram Ama Ngasi School Asige Round the Pangthokre Mahirui Singe Haithoi Sing Thoiraba Jagoi Isai Kayaga Loinana Pangthokiba Tauram Aduda Police Station da Provision Officer Oina Mathau Tauriba Zai Barons na Athoiba Mitung Lelong Police Station da Probation Officer Oina Mathau Tauriba Diksa Langthasana Tauramapu District Youth FSS Post Officer Deben Moirang Them ZEO Zone 3 Thobal MD Sapiola Khan PNB Rural Self-Employment Training Institute Kaksingi Director Khaling Thamson Eastern Star Higher Secondary School Khangaboki Founder cum Principal KS Mangizau Singh Sangayumpam Part 2 GPG Chairperson MD Haider Ali Khangabok Part 3 GPG Chairperson M. Mohan Singh Amadi CYSA Khangaboki President Y. Premjit Maitaina Akhanaba Mitunglen Singh Oina Saruk Yaki Tharom Aduda Haukibet Sahi Lising Ani Kunmarida Tongan Tonganba Organization Singna Sinduna Pangthokpa National level, state level, district level, amadi village level competitions singda makok mathang tarakraba school asigi mahiroi singda sale amadi achamba khudol piduna pungning thawgatki thorom adugi saruk ama oina
ईस्टर्न FC ga CYSA khangabok amadi mahausa team Manipur artist ka FC Tentha Veteran League ISI ga sanakiba football exhibition match masu pangthoki Lions Club of Kanchipur Greater Madichanpur Medical College Imphal campus na punna sinduna free medical camp amangasi MU Gate kamayuk na nalaiba HDFC Bank building the pangtukhrei camp adu da punna mioi chani yang khairom layang kibaga loinana gaini medicine amadi mit nungai tabaga mari leinaba blood testing lemna tawbagi khudong jabasu phanghanki Imphal iski lamlai esigi manung sanalaiba chanada ngasi Lions Club of Imphal City na anauba asagi mangal BLF amasung NPYC club ka khusanaduna diabetes and hypertension detection camp ama pangthokhrei ngasigi health camp aduda punna miyoi chamatara nithoi laina asiga mari lenana health checkup tawkhibaga loinana hidak langthak kaya su yanthokki Hauzik sanabagi pao amu pizari. Ngasi sanabagi pao da Youth Organization Sporting Club Kurai na sinduna ngasi Kurai Popular High School basketball ground da under 18 boys amadi mains amadi open 3x3 basketball tournament hawdokhrei kumja lising ani kunmathoi degi hawduna satharakli ba tournament asige ngasi hawdokli ba tournament asi ahumlak suba edition asida under 18 boys ki oina team mapan open men's ki oina team tara amadi open women's ki oina team mari punna team kulhum doina saruk yari ngasi degi hawduna sathagadawri ba tournament asi hawdokpagi tharamda YOS gi president Dr. Konsam Surjit LDA gi retired director L Bhagirat amadi YOS gi secretary Konsam Victor na athoiba mithunglen sing oiki Indian Bodybuilders Federation ge mideng makhada Karnataka na yumbu oiraga Belagavi da chaliba tha sigi taramari de ki tarataruk phawba pangthoki ba tarataruk suba senior bodybuilding amadi physics sports championship da Manipur ge sanaroi thoksom Sanjita na women's bodybuilding kanglupta bronze medal lauki Lastram neta amade Nelson nomai kapamna men's bodybuilding kanglupta mari suba amadi manga suba pham kan mangamki hairiba sanaroi sing asinangasi Imphal International Airport ta thunglakibada All Manipur Bodybuilders Association ge official singna chamlaba khudol piduna ikai khumnaki Hauraibi Northern Star Club na sinduna chaliba tha sigi tarani thoidagi hauduna team kunmari na saru yaruga SNSC ge sanabungda chatharakhiba manga suba state level 9 aside main village open football tournament Chandranadi trophy ge ngasi sanakiba match singda Sana FC Thabal na goal taruk sinoda Bungsa FC Langthabal bo maithiba pikrei atopa match da SFC hyang thangna SNSCB Hauraibu Bugol Anisinoda Maitiba Piki Zatharakliba tournament asigi hayang namiyung matung pung mamakai tabada Alco Zazing amadi WFC Wangoina Sanaragani Nungtil pung ahum tabadana Hauraibi AFCA amadi NCP Mayang Imphal Sanaragani Judo Federation of India ge mideng makhada Maharashtra na yumbu oiraga Pune da ngasidagi hauraga thasigi kunmathoi phawba pangthokadaba sub junior national judo championship da saruk yanaba Manipur gi team Maharashtra gi damag Imphal thadokhrei Manipur gi team asida punna sanaroi taramapal amadi official ama saruk yari Manipur team gi official oina TH Aruni haina Manipur Judo Association na thadorokpa zerol amada khangalakle zerol cinema khataraduna Manipur gi team asibo Manipur Judo Association ge official singna yaipa paujel piduna Imphal International Airport ge lamthaki haide Sunday FC na sinduna lamlong thongkhong artificial turf ground da chatharakli ba mari suba master Dr. Manau Ton Singh amadi M Chandra Sakhi Devi Memorial Football Championship ke ngasi sanaki ba ahum suba quarter final match da flag game gaina Flamya School bo goal manga sino da maiti be pikhrei match asida flag na mai pakpa ngamkhibagi goal manga adu Wilson Tangkhul
TS Baleshwarna match ki minute taramari amadi yankai taret chanbada team ki goal amamam chankibaga loinana team asigi sanaroi N Gandhina match ki minute kontra taruk amadi humpu chatbada team ki goal ani chanki match asida flam ki sanaroi N Dorena minute taramathui chatbada on goal chanduna match asi flag na goal mangada mai pakhibani satharagliba tournament asigi mari suba aroiba quarter final match hayang AMBFC Imphal East amadi UBSA Lilong sajingna sanaragani lamdam asigi hauzik paliba lengak asina hokiba kumjagi February kunmanga sanaroi singi numit haina palan tauribagi numit aduda Gujarat National Games amade Goa National Games ta lamdam asigi damag medal lauduna mingsat purakhraba sanaroi kayabo lengaki oiba thabak piduna ikai khumnaragani haina lauthokibagi matung ina sanaroi singna matam kayadage Chief Minister oiriba N Biren ga unana bahonaraki adubo Chief Minister na mahaki achinma matamdagi kaithoktuna sanaroi singa unabagi warol amata piraktabadagi ngasi tongan ba sanaroi amadi imung manungi mihut sing yauna lamdam asigi Chief Minister N Biren unana ba banglo tamna lakhi Manipur Police ki kangbu amana sanaroi amadi imung manungi mioi sing adubu CM banglo changbagi ayaba laitabana post office ki mapada thattuna sanaroi singi apam pamda wari sanaki adubu sanaroi singna lamdam asigi situation yengduna police na haikiba wafam adu yaduna Nupilal complex ta thongjinda laktuna paumi singda pendaba kaya phongdorakhi sanaroi singi mahut sinduna archery ki sanaroi laifrakpam Rosinana phongdorakhi bada Gujarat National Games amade Goa National Games ta medal laurakhiba sanaroi singbo lengak asgi makhada lairiba tongan ba office singda thabak hapkani haina hokiba chahigi Players Day nimita lauthok lamba adu tumina leiduna makhata ba wahai amata hairaktana leithokhiba asi pende lenga ki mapi mapa ama oina sanaroi singi yenglaga thabakta athuba matamda onthok pirakna basu appeal tawraduna thasigi kunipal dagi hauraga Uttarakhand na yumbu oiraga pangthokadawriba 39 suba National Games asi sanaroi kaya punduna boycott tawbagi khongthang lorakpa yai haina Fongdoki sanaroi singi yenglaga lagliba National Games asigi mangoinana thabaki offer letter pirak nabasu appeal torakli amaromda sanaroi gi imung manungi mihut ama oina konjengbam danuna fongdoki bada lengak amagi mapi mapa ama oiduna sanaroi singda pikiba thajab adu cabineta thubada puthokpiduna thabakto onthokpiyo hainasu fongdoki 36-37 national game gi gold medalist kai babung na 25 February player 2023 da thabak ki gen final out ki to hauji phawa thabak oina pangthok priya to babung na dang 38 national game la bani 38 national game chatriba ki mamang da offer home je bibina bona bibina bhai jari maram de koi jo 38 amung sana bada gold medal amung lorok pa yar badi adu gi jo mung namjan ge tra haina pakhat pa mi pai ba leire amadi sana ni ko phara tra habadi babung na bi ni hai biramaga action game da tawbirak te hoji phawa karim ta bibirak tribani na koi jo sana ba se tanjal lakwa ma phawre duna babung na kitang thuna hai biramabani na kitang thuna thabak ton thopirana ba haina hai jai pasien sanaroi mana hai tare pasien Manipur ki sanaroi ya mana awa family nga to oi na ngasi changchen jari ba khongchang de pasien babung na ju na sanaroi sing khanbi daga nisi biraga na bodu sanaroi sing pam jari ba thabak sing pasien tu matang ka thaw to thopiyo duga lai ba 30 national games sigi mamang da player sing ya pam ba hai tare babung da pene demand to jawji cabinet athuba matam da thopiduna 30 national games mamang cabinet athuba da thopiduna player sing gi hamda perform amadi chap chaba player sing gi ogom toba thabak tu thopiyo ai da rajan side ti gaji Manipur Veteran Cricket Association Sinduna Hokibit Chahigi December 9 dagi hauduna Langthabal Public Ground da Team 19 na group marida saruk yaduna satharagliba kunmathoi suba Manipur Veteran Cricket Tournament ke ngase sanakiba ani suba quarter final match da Cyclone thangmaibana LC CC Lilong Sajingburan taramathoi da maithi be pikrei match asida Cyclone na ahanbe innings bet by duna innings ki apiba over kuntra loibada wicket loina turaga dan chamani phuma pallauduna target run chamayang khai thamkhibada LC CC na
अनीसुबा इनिंग्स बैट पाइदुना इनिंग्स की ओवर कुंतरेता विकेट लोइना तुरगा रन चामा कुंथ्रानिपा लौदुना मैच असी माइथिखी मैच असी माइ पाखरबा साइक्लोन के सानारोय रोहिंद्रो फैरुइजमना बॉल हुंफुतरु मायोकनरगा रन 53 लौखिबा लोइना ओवर मंगा बॉल लंखिबदा विकेट अहुम तुहंदुना मेन ऑफ द मैच के टाइटल लौखी जथरगलिबा टूर्नामेंट असिगे अहुम सुबा क्वार्टर फाइनल मैच YWC लंगथबाल अमदे नाप्सा खा इम्फालना सानरगनी हौजल लोइसिलकपदा मरु ओइबा पाव अमुक सेनापति डिस्ट्रिक्ट की नदिले असेंबली कॉन्स्टिट्यूएंसी के MLA NKC मसागे अनाबा मनमरम ओइरागा ngasi लम्फेलदा लेबा महाके ऑफिशियल रेजिडेंस लेकिद्रै NKC चही 59 सुख्रै कायरंग तेरा मखोंदगी लेखिद्राबा MD सहनवाज की इमुंग मनुंगदा लेंगांगना ngama mateng pangani haina Chief Minister Nongthombam Birena फोंदोखरै amade tongan district singda miyamgi numit nahonana hawdokhraba matung asi senapati amadi jiribam district tasu miyamgi numit thoram mai pak pangthukhrei Masigi wenade ISCOM news na pijaba Manipuri pau matang asidalo sanjari mityang tabiri papum na makpo amukahana khurum jari